ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝꯗꯣ ꯑꯩꯁꯦ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗꯗꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯃꯁꯨꯅꯤ꯫ ꯕꯕꯥꯅꯁꯨ ꯏꯕꯨꯡꯉꯣ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯗꯤ ꯇꯧꯁꯤꯟꯕ ꯐꯩ, ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ, ꯁꯥ ꯌꯦꯟ ꯈꯔ ꯂꯣꯏꯔꯤ, ꯗꯥꯎ ꯌꯥꯗꯦ ꯕꯣꯝ ꯕꯣꯝ ꯇꯨꯔꯒ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ꯫ ꯄꯩꯁꯥ ꯈꯔ ꯂꯩꯖꯔꯝꯕꯗꯨꯁꯨ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯗꯈ꯭ꯔꯦ, ꯇꯣꯡꯍꯧꯕꯁꯨ ꯅꯠꯇꯦ ꯀꯩꯕꯨ ꯇꯧꯔꯨꯅꯤ, ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯅꯦ, ꯅꯠꯇ꯭ꯔꯒ ꯅꯪ ꯑꯣꯛꯇꯣꯒꯨꯝꯕ ꯊꯧꯅꯤꯡꯕ꯭ꯔꯣ? ꯑꯣꯛꯇꯣ ꯊꯧꯅꯤꯡꯉꯒꯗꯤ ꯅꯪ ꯀꯀꯥ ꯊꯣꯏꯔꯦꯟꯒꯤ ꯑꯣꯛꯇꯣ ꯑꯁꯦ ꯑꯩ ꯍꯟꯗꯣꯛꯄꯤꯔꯒꯦ, ꯃꯁꯤ ꯅꯪ ꯊꯧꯔꯒꯦꯔꯥ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯀꯀꯥ ꯊꯣꯏꯔꯦꯟꯒꯤ ꯑꯣꯛꯇꯣ ꯑꯌꯥꯗꯕ ꯑꯃ ꯂꯩꯕꯗꯨꯔꯣ? ꯑꯗꯨꯗꯤ ꯀꯩꯗꯧꯅꯗꯣꯏꯕ ꯑꯌꯥꯗꯕꯗꯨꯕꯣ? ꯕꯕꯥꯅ ꯑꯃꯨꯛ ꯌꯥꯈ꯭ꯔꯕꯗꯤ ꯃꯥꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯤ, ꯏꯄꯥꯅ ꯅꯍꯥꯟ ꯃꯣꯏꯒꯤꯗ ꯆꯠꯂꯨꯕꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯌꯣꯟꯅꯤꯡꯉꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯏꯄꯥꯅ ꯅꯪ ꯁꯨꯝ ꯊꯧꯍꯟꯁꯤꯔ ꯋꯥꯈꯜ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯌꯥꯕꯨ ꯌꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯊꯧꯔꯒꯦꯅꯦ, ꯕꯕꯥꯕꯨ ꯄꯩꯁా ꯂꯩꯔꯕ ꯑꯣꯛꯇꯣꯗꯨ ꯂꯩꯅꯕ꯫ ꯕꯕꯥꯅ ꯑꯃꯨꯛ ꯄꯩꯁꯥꯒꯤ ꯋꯥꯗꯤ ꯍꯪꯉꯛꯑꯅꯨ, ꯏꯄꯥꯒꯤ ꯊꯣꯛꯄ ꯇꯧꯔꯒꯦ, ꯅꯪꯅꯕꯨ ꯊꯧꯒꯦ ꯍꯥꯏꯔꯒꯗꯤ ꯏꯄꯥ ꯂꯧꯕꯤꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒ ꯕꯕꯥꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯑꯃꯒꯤ ꯑꯣꯛꯇꯣ ꯑꯗꯨ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯣꯛꯇꯣ ꯑꯗꯨ ꯌꯥꯝꯅ ꯐꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯈꯔ ꯌꯦꯡꯂꯒ ꯑꯗꯨꯝ ꯊꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯣꯛꯇꯣꯗꯨ ꯊꯧꯔꯛꯄꯗꯒꯤ ꯊꯕꯛ ꯑꯃꯕꯨ ꯇꯧꯁꯤꯜꯂꯕꯗꯤ ꯈꯔ ꯑꯗꯨꯝ ꯀꯥꯟꯅꯩ ꯍꯥꯏꯗꯨꯅꯤ, ꯑꯗꯨꯅ ꯑꯩꯁꯦ ꯄꯩꯁా ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯕꯕꯥꯗꯁꯨ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯩꯅ ꯇꯥꯔꯛꯄ ꯄꯩꯁꯥꯗꯨ ꯂꯣꯏꯅ ꯄꯤꯁꯟꯗ꯭ꯔꯒꯁꯨ ꯂꯨꯄꯥ 50 ꯑꯃ ꯆꯥꯝꯃ ꯑꯃ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯂꯩꯔꯛꯇꯨꯗ ꯂꯩꯕ ꯔꯥꯖꯦꯟ ꯀꯧꯕ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯣꯔꯧ ꯅꯪ ꯅꯌꯥꯝꯕꯒ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯆꯠꯃꯤꯟꯅꯔꯨꯁꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯦ, ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯈꯤꯇꯪ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ, ꯅꯪꯒꯤ ꯒꯥꯔꯤ ꯑꯣꯛꯇꯣꯗꯣ ꯊꯧꯗꯣꯔꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯀꯥꯔꯥꯖꯦꯟ ꯏꯆꯥꯅꯨꯄꯤꯗꯣ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯀꯣꯔꯧ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯥꯖꯤꯡ ꯁꯔꯥꯏ ꯍꯧꯔꯒ ꯑꯃꯨꯛ ꯆꯞ ꯇꯤꯡꯅ ꯂꯩꯊꯣꯛꯄꯤꯗꯨꯅꯤ ꯇꯧꯔꯤꯁꯤ, ꯑꯩ ꯊꯣꯛꯑꯝꯃꯒꯦ ꯅꯪ ꯊꯣꯔꯛꯑꯣꯀꯣ ꯍꯥꯏꯔꯝꯃꯒ ꯑꯍꯜ ꯑꯗꯨꯗꯤ ꯄꯥꯈꯠ ꯊꯣꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯈꯖꯤꯛ ꯍꯦꯛ ꯊꯨꯔꯣꯅꯦ, ꯃꯤ ꯑꯅꯥꯕ ꯌꯥꯎꯔꯦ ꯍꯥꯏꯔꯦꯅꯦ, ꯈꯔ ꯍꯦꯛ ꯆꯠꯃꯤꯟꯅꯔꯨꯔꯣ, ꯂꯩꯀꯥꯏꯒꯤ ꯃꯤꯅꯤꯀꯣ ꯄꯩꯁꯥꯒ ꯂꯧꯔꯨꯅꯨꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏꯁꯦ ꯕꯕꯥ ꯑꯩꯁꯨ ꯊꯣꯛꯑꯒꯦ, ꯆꯠꯂꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯣꯛꯇꯣ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯄꯥ ꯃꯃꯥꯒ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎ ꯄꯨꯈꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯅꯥꯕꯗꯨꯁꯨ ꯑꯉꯛꯄꯅꯤ, ꯃꯌꯥꯗ ꯃꯇꯤꯟ ꯀꯣꯡꯒꯣꯟ ꯀꯥꯔꯒ ꯃꯈꯨꯠ ꯃꯈꯣꯡꯒꯁꯤ ꯃꯁꯥ ꯃꯇꯣꯡꯗ ꯍꯦꯛꯇ ꯀꯣꯟꯁꯤꯟꯖꯈꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯑꯅꯥꯕꯗꯨꯁꯨ ꯑꯉꯛꯄꯅꯤ, ꯃꯌꯥꯗ ꯃꯇꯤꯟ ꯀꯣꯡꯒꯣꯟ ꯀꯥꯔꯒ ꯃꯈꯨꯠ ꯃꯈꯣꯡꯒꯁꯤ ꯍꯦꯛꯇ ꯀꯣꯟꯁꯤꯟꯖꯈꯤ꯫ ꯉꯥꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯀꯣꯔꯧ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛ ꯆꯠꯆꯔꯨꯔꯣ, ꯚꯔꯥ ꯀꯌꯥ ꯄꯤꯔꯛꯎꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯅꯤꯗ ꯀꯥꯔꯥꯖꯦꯟ, ꯇꯣꯛꯑꯒꯦ ꯂꯧꯔꯔꯣꯏ, ꯂꯩꯀꯥꯏ ꯃꯁꯦꯜ ꯂꯩꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯗꯦ, ꯅꯪꯁꯨ ꯃꯇꯝ ꯃꯥꯡꯈꯩ ꯁꯤꯐꯥꯎ ꯊꯤꯟꯕꯤꯔꯛꯏꯅꯤ, ꯁꯦ ꯌꯥꯝꯗꯦ ꯅꯪ ꯂꯨꯄꯥ 100 ꯃꯁꯤ ꯄꯥꯏꯁꯟꯈ꯭ꯔꯣ, ꯈꯤꯇꯪꯒ ꯍꯥꯞꯄꯨꯑꯣꯔꯥ? ꯑꯩꯅ ꯑꯃꯨꯛ ꯀꯥꯔꯥꯖꯦꯟ ꯌꯥꯝꯃꯜꯂꯦ, ꯑꯩ ꯂꯧꯔꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯀꯣꯔꯧ ꯊꯣꯛ ꯇꯧꯒꯅꯨ, ꯁꯦ ꯄꯥꯏꯁꯟꯈ꯭ꯔꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯄꯤꯔꯤꯈꯥꯎꯗ ꯃꯥꯅ ꯂꯨꯄꯥ 100ꯗꯣ ꯍꯥꯞꯄꯤꯔꯛꯏ꯫ ꯑꯩꯅꯁꯨ ꯆꯠꯂꯒꯦ ꯀꯥꯔꯥꯖꯦꯟ, ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯑꯣ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯒꯁꯨ ꯊꯣꯛꯑꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯈꯣꯏꯁꯨ ꯊꯤꯟꯕꯗꯤ ꯑꯩꯅ ꯊꯤꯟꯕꯤꯔꯒ ꯂꯧꯕ ꯂꯥꯛꯄ ꯃꯈꯥ ꯇꯥꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯔꯦ, ꯑꯉꯥꯡꯗꯨꯗꯤ ꯈꯔ ꯐꯧꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯅ, ꯉꯁꯥꯏꯗꯤ ꯑꯩꯅ ꯊꯤꯟꯕꯤꯔꯝꯂꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ, ꯇꯣꯉꯥꯟꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯃꯗ ꯆꯠꯂꯝꯃꯅꯤ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯔꯥꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯤ 3ꯁꯤꯒꯤ ꯃꯔꯛꯇ ꯌꯥꯏꯃꯗꯨꯔ ꯀꯔꯤꯅꯣ ꯃꯁꯥꯗ ꯂꯩꯅꯥ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ, ꯁꯥꯖꯤꯡ ꯁꯔꯥꯏ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯃꯈꯣꯡ ꯃꯈꯨꯠꯀꯗꯣ ꯁꯠ ꯇꯤꯡꯊꯣꯛꯑꯒ ꯂꯩꯈꯤ ꯍꯥꯏꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯉꯥꯡꯗꯨꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯥꯅꯁꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯜꯂꯤ, ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯍꯥꯏꯗꯅ ꯕꯕꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯀꯥꯔꯥꯖꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯏꯁꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦ, ꯑꯗꯣ ꯄꯥꯛꯇꯤ ꯐꯔꯔꯣꯏ ꯕꯕꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩꯅꯥꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯏꯕꯨꯡꯉꯣ, ꯑꯗꯨꯝ ꯇꯞꯅ ꯂꯥꯌꯦꯡꯖꯔꯒ ꯐꯖꯔꯛꯁꯅꯤ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯕ ꯃꯇꯨꯡ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯄꯨꯟꯕ ꯊꯣꯔꯛꯑꯝꯃꯤ꯫
Matam aduda ngasai machanupi pukhatminaruba Rajen hariba ahal adu aina thorakpada thengnarami. Madudaina Karajan angangdubu kamaina taurage. Phabu phakrabu hangami. Karajan amuk korau khara phare haiba tai. Asadi imanaba amana lawba lakpidana ai nangonda hairaktrabani. Khangdre korau tawdoise. Aigi sanubigi anabasi mi ama matam chuppada magi manakta mi ama dum sangdaba yade. Yak sangaudabada masadu zap zap tingne hektalemaida tharo maro olaga hekta leiramduribani. Masiga manaw nupigana so senabada warabani. Khangdre bungoina kari pap tawrubugino khangdre. Isanupasu yahodre. Isanupi ahum masisu kari tawdana. Machimanaw makoy ahum sak manana. Leijaramagadi phagadabani. Adu nangdi karaida saluge harino hangai. Aina mo Karajan asabok sung walking thorake tawbani. Phare phare changja kroisu asai phaw. Walking thogige haidana. Numitudi adumaina dum hauki. Aduga aina khangdabagi wani hujiki angangsi. Adum toina doctor de pukatpa jani. Masigi matung nongnini leriga ise numidang yumda halakpada. Akhoi leksida gari se sum thawdarakpagi sida. Aigi okto mamang sida amu pa masak masu thoktaba. Karino khangdaba khara mami sami wai. Aigi gari mamang sida samduna thuna sanakhi. Adumaina khangauduna tawrakpaduda aisu gari brake ase khangpha pharami. Aduga wakhanda kaino hujikidudi. Kari orizano amuk phabu thengnadrini. Hujiki mo matawadudi. Kari oribazano yumda halaurage haidana. Aise yum tamna gari do yamna kana thawjalakhi. Matamadu soigi okto maning asida kanaguma miyoy amana. Kani ilakpadawna gari se mamangda khara selami. Aise kainone haidana dum gari do paike yumda thawjalli. Yumegi obuga babada soina baba. Ngasise akhoi lerakse kari nomi tawtawi. Aina hujik halakpada su kaino yamna thengnare hairami. Babana muk kaibu thengnani haigene. Ibu anangi wakhan bhabna oirini. Natraga khara thaksalakpro hangai. Aina mo as baba ai yuga thaklakte. Sumaina na haibabu kayambu thengnakragene. Aisu nahake sumaina mukphok thengnaraktre. Adubu ngaside karigino khangdene. Saurenugi mapase hek yorokpada. Isada karino mo thengnakre. Kire ngaside walkinga mata thoksararoi hairami. Babana muk thuranu adudi. Nuktige halak pit thakpado. Nasado sokpada loirani. Alagade yumda potharo haire. Adumaina numitudi adum hauki. Matangi numi noghengan bagaino okto thawdoroknaba. Yumdagi thorakpada lekaisi. Kwak yamna khongba makhon tarami. Aisu gari thawdringai kwak sing adu karomda paikige haidana. Haiped yengamaga gari do dum thawdorakhi. Kona yumda halakpada lekaigi mangadomda. Mi ma poloiraga leirami. Aisu gari do adaida ngaihak khamamaga. Seba phangba laiba lekaigi imanaba amada. Aina sumna hangami. Ronan karanu leitrisipo hangami. Imanabaduna mukna khoilereki Karajangi masanupi yaimado. Madu ngasi leikidre. Nangi gari desu nongma pukhatpirui haidaine. Adugi angangdo ngasi leikidre hairei. Aidi adumna angangdo leikidre hairakpaduda. Isada yamna nungaitaba ama phawrami. Imanabaduda so as adugi angangdo oire. Onthongna nungaikidreda. Parese so yum phawda changukige. Aduga thorakke hairamaga. Aisu hathuodu prap yumda gari do. Thawjalamaga ngahak yawbirugi haidana. Aise yumdagi thorakke tawrami. Babana soina baba Karajangi masanupidu. Leikidre haine ado ai ngahak thukpirugi hairami. Babana mo hoi ngahak hek yawbiruro. Nungaite koisu pawdu tabada hairei. Aina mo ngasai kwak yamna khongki haibadudi sumaina. Mi leitaba yawbagi oire. Adu angarang leirakta aina karino yamna thengni hairidusu. Angang ase salamdagi oiraba jani. Adoi thoye baba chakado phajana thongthomo. Thoye hairamaga ise ngahak mathau mangam pangthokpado yawbirami. Kona pungloi loire hairakana kochi irujadringai. Akhoi kanguse yu khara thami. Yu thakpa loiraga akhoi lekaigi pukhi chawaduda. Chop lupnaraga yumda ise halami. Akhoi de lera khara manungba sangbaga. Sumaise khongna lakpaduda. Aige tungda sosot karino ma suminare. Aisu kainone haidana salawno leithoktune yengubada. Angang nupi macha ama masam sangna sum tungolaga. Sum thekoi satki. Aisu madu ubade isada thuklawba kiba ma poami. Numito so akhoi lerakse mi mata sanaramde. Izaraktana isu yum tamna mukhatho to selami. Yumek yobaga babata baba. Tasing na akhoi lerakse karino madi tawre. Ngasi ngarangdagini angang nupi macha aduna siramdai. Matam amadi sirakan manungsida. Lerakasda karino ma ina sum thengnaribasi. Lekai se karino madi tawre hairami. Babana mo ibunga mi amatana adumaina tawi hainade. Nang tana adum hai.
ꯌꯨ ꯊꯛꯄꯗ ꯃꯇꯝ ꯈꯔ ꯂꯦꯞꯄꯣ ꯅꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯤꯕꯗꯨ ꯃꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯈꯨꯗꯤꯡ ꯕꯕꯥꯅ ꯌꯨ ꯊꯛꯄꯒꯤ ꯑꯣꯏꯔꯤꯅꯤ ꯇꯧꯔꯤꯅꯤ ꯉꯥꯛꯇ꯫ ꯌꯥꯔꯦ ꯇꯨꯝꯖꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯉꯒ ꯑꯗꯨꯝ ꯇꯨꯝꯁꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯁꯝ ꯁꯥꯡꯕꯤ ꯑꯃ ꯂꯩꯔꯛ ꯑꯁꯤꯗ ꯁꯨꯝ ꯊꯦꯛꯄꯩ ꯆꯠꯄ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯉꯔꯥꯡ ꯅꯍꯥꯟ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯛ ꯈꯪꯗ꯭ꯔꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯊꯣꯛꯏ ꯍꯥꯏꯅꯔꯛꯄꯗꯒꯤ ꯀꯤꯗꯅ ꯉꯟꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯕꯕꯥꯁꯦ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯃꯔꯨꯞꯀꯤ ꯃꯤ ꯈꯔ ꯇꯤꯟꯅꯔꯨꯅꯤ ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯕꯕꯥꯅ ꯊꯣꯛꯑꯝꯗꯥꯏꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯖꯕꯅꯤ, ꯕꯕꯥ ꯂꯩꯔꯛꯁꯦ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯗ꯭ꯔꯕꯅꯤ, ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯜꯂꯤꯉꯩꯗ ꯑꯣꯏꯅ ꯆꯠꯂꯨ, ꯍꯧꯖꯤꯛꯇꯤ ꯃꯝꯂꯦ ꯊꯣꯛꯎꯔꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯦꯔ ꯃꯤꯋꯥ ꯉꯥꯡꯅꯕꯗꯨꯕꯨ ꯃꯋꯥ ꯂꯧꯕꯤꯗꯦ꯫ ꯌꯨꯝ ꯁꯪꯉꯝꯃꯨ ꯅꯪꯅ ꯊꯣꯛꯎꯅꯨ ꯑꯩ ꯊꯦꯡꯉꯦ ꯃꯤ ꯉꯥꯏꯔꯝꯃꯅꯤ ꯍꯥꯏꯗꯅ ꯕꯕꯥꯁꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯀꯤꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯀꯣꯟꯅ ꯕꯕꯥꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯛꯀꯣꯏ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯃ ꯕꯕꯥꯅ ꯎꯔꯛꯈꯤ꯫ ꯕꯕꯥꯁꯨ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯑꯁꯤꯗ ꯂꯦꯞꯄꯤꯁꯤꯕꯨ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯔꯛ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗ ꯕꯕꯥꯒꯤ ꯑꯣꯏꯔꯣꯝꯗ ꯑꯉꯥꯡꯗꯨ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯔꯒ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯂꯨꯞꯊꯔꯒ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯕꯕꯥꯁꯨ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯀꯔꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯤꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯍꯥꯏ, ꯁꯨꯝ ꯇꯞꯅ ꯇꯨꯡꯗ ꯂꯩꯊꯍꯧꯈꯤ ꯍꯥꯏ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ, ꯃꯁꯥ ꯑꯁꯤꯁꯨ ꯆꯨꯝꯅ ꯆꯠꯄ ꯉꯝꯗꯦ, ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯂꯩꯍꯧꯔꯦꯗ ꯐꯔꯦ ꯍꯥꯏꯗꯅ ꯃꯃꯥꯡꯂꯣꯝꯗ ꯕꯕꯥꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯗ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯁꯨ ꯃꯁꯥꯗ ꯄꯨꯡꯄꯥ ꯍꯦꯛ ꯄꯥꯈꯠꯈꯤꯕꯗꯒꯤ ꯕꯕꯥꯒꯤ ꯋꯥꯈꯟꯗꯁꯨ ꯃꯤ ꯅꯠꯇ꯭ꯔꯦ ꯃꯁꯤ ꯍꯥꯏꯗꯅ ꯍꯥꯊꯨ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯕꯕꯥꯅ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗꯨꯗ ꯑꯩꯁꯨ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯣꯏꯔꯝꯃꯝꯃꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯏꯄꯥꯁꯨ ꯉꯁꯤ ꯊꯦꯡꯅꯔꯨꯔꯦ, ꯃꯗꯨ ꯑꯩꯈꯣꯏ ꯔꯥꯖꯦꯟꯒꯤ ꯂꯩꯈꯤꯗꯕ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯛ ꯈꯪꯗ꯭ꯔꯦꯅꯦ꯫ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯋꯥꯏ ꯃꯃꯤ ꯑꯗꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯈꯠꯂꯛꯑꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅꯤ? ꯍꯣꯏ ꯇꯧꯕꯗꯕꯨꯗꯤ ꯁꯣꯔꯥꯗꯤ ꯁꯣꯜꯂꯝꯈꯤꯔꯣꯏ, ꯁꯣꯔꯥ ꯁꯣꯟꯈ꯭ꯔꯒꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯅ ꯍꯥꯏꯕꯗ ꯕꯕꯥꯅ ꯊꯥꯖꯈꯤꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯕꯕꯥꯁꯨ ꯈꯪꯉꯝꯃꯅꯤ꯫ ꯑꯗꯨꯅ ꯂꯩꯔꯛ ꯑꯁꯤꯗ ꯑꯩꯕꯨ ꯑꯣꯏꯔꯣ ꯕꯕꯥ ꯅꯪꯕꯨ ꯑꯣꯏꯔꯣ ꯊꯦꯡꯅ ꯃꯝꯅ ꯊꯣꯛꯑꯒꯨꯝꯁꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯍꯧꯈꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ꯫ ꯑꯩꯁꯦ ꯑꯣꯛꯇꯣ ꯊꯧꯒꯗꯕ ꯏꯁꯥꯗꯤ ꯇꯜꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯑꯩꯕꯨ ꯆꯠꯁꯤꯔ ꯆꯠꯈꯨꯝꯁꯤꯔ ꯍꯥꯏꯗꯅ ꯋꯥꯈꯟꯁꯦ ꯈꯟꯖꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯊꯣꯛꯎꯔꯒꯦ ꯈꯟꯅ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯕꯖꯥꯔ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠꯇꯨ ꯔꯤꯖꯥꯔꯚ ꯑꯣꯏꯅ ꯑꯩꯁꯦ ꯂꯝ ꯑꯅꯤꯗ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯑꯩꯅ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯄꯨꯡꯁꯦ ꯌꯧꯈꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯀꯗꯕ ꯏꯁꯥꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯩꯁꯨ ꯌꯨꯝꯗꯗꯤ ꯆꯪꯗꯕꯗꯤ ꯌꯥꯗꯕꯅ ꯒꯥꯔꯤꯗꯣ ꯁꯨꯝ ꯊꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯇꯣꯟ ꯃꯐꯝ ꯑꯗꯥꯏꯗꯣ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯛꯇꯣ ꯊꯧꯗꯣꯔꯛꯀꯦ ꯇꯧꯔꯛꯄꯗ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯇꯥꯌꯔ ꯄꯝꯆꯔ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯑꯩꯁꯦ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯒꯥꯔꯤꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯗꯨꯗ ꯑꯩꯁꯦ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯑꯒ ꯊꯧꯗꯔꯛꯀꯦ ꯇꯧꯔꯛꯄꯒꯤꯗꯨꯗ ꯑꯩꯒꯤ ꯑꯣꯛꯇꯣ ꯃꯅꯤꯡ ꯑꯁꯤꯗ ꯅꯨꯄꯤꯗꯣ ꯐꯝꯃꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯁꯥꯏꯗ ꯒ꯭ꯂꯥꯁꯇꯒꯤ ꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯑꯩꯒꯤ ꯑꯣꯛꯇꯣ ꯃꯃꯥꯡꯗ ꯌꯥꯎꯔꯤꯕ ꯃꯩꯈꯦꯠ ꯑꯗꯨ ꯃꯔꯨ ꯃꯔꯤ ꯃꯉꯥꯃꯨꯛ ꯃꯩꯈꯦꯠꯇꯣ ꯈꯦꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯡ ꯑꯣꯟꯅ ꯌꯦꯡꯗꯕꯤ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯣ ꯄꯥꯏꯈꯩ ꯊꯧꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯑꯩꯅ ꯇꯝꯃꯛꯄ ꯋꯥꯔꯤ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯎꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯔꯧ ꯑꯣꯛꯇꯣ ꯆꯠꯇꯣꯏꯔꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩ ꯂꯩꯔꯤꯒꯦ ꯏꯇꯥꯎ ꯃꯌꯥꯝꯅ ꯂꯥꯛꯏꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯀꯣꯔꯧ ꯍꯪꯆꯤꯠꯁꯦ ꯅꯈꯣꯏ ꯂꯩꯔꯛꯁꯤꯗ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯊꯣꯛꯀꯗꯣꯔꯦ꯫ ꯑꯗꯨꯗ ꯀꯥꯔꯥꯖꯦꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯈꯔ ꯂꯦꯛꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯔꯦꯟꯁꯦ ꯃꯈꯣꯏꯒꯤꯗ ꯑꯍꯤꯡ ꯂꯦꯛꯎꯁꯦ ꯍꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯑꯗꯨꯗꯤ ꯂꯨꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯌꯨ ꯈꯔ ꯃꯊꯧ ꯇꯥꯗꯣꯔꯤ, ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯐꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯅꯔꯤꯁꯤꯗꯤ ꯃꯌꯨꯝꯗꯗꯤ ꯀꯝꯗꯧꯔꯝꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ,
ꯑꯗꯨꯕꯨ ꯃꯁꯤ ꯊꯥꯏꯅꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯠꯅꯗꯨꯅ ꯂꯥꯛꯑꯕꯅꯤꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯛꯄꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯌꯦꯡꯋꯥꯏ ꯇꯝꯕ ꯉꯝꯗꯦ ꯑꯩꯈꯣꯏꯗꯁꯨ ꯊꯣꯔꯛꯇꯣꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯃꯤ ꯈꯔ ꯌꯥꯝꯍꯟꯁꯤ ꯇꯧꯕꯅꯤ꯫ ꯃꯤꯊꯩꯁꯨ ꯈꯔ ꯈꯣꯝꯃꯨꯈꯤꯒꯦ꯫ ꯑꯗꯨ ꯅꯪꯁꯨ ꯌꯥꯔꯦ ꯂꯧꯔꯦꯀꯣ ꯍꯥꯏꯔꯝꯃꯒ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯈꯔ ꯑꯃꯨꯛ ꯍꯧꯕ ꯃꯈꯣꯏꯁꯤ ꯆꯠꯅꯈꯤ꯫ ꯑꯩꯁꯨ ꯑꯣꯛꯇꯣ ꯆꯠꯀꯦ ꯇꯧꯔꯝꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯂꯦꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯝꯕꯗꯨꯗ ꯅꯨꯃꯤꯠꯇꯣ ꯕꯤꯠꯁꯦ ꯈꯪꯇꯦ ꯍꯦꯛ ꯇꯦꯛꯑꯝꯃꯤ꯫ ꯕꯕꯥꯗꯁꯨ ꯑꯩꯅ ꯕꯕꯥꯁꯤꯕꯨ ꯆꯠꯂꯣ ꯍꯥꯏꯔꯣ ꯆꯠꯅꯨ ꯍꯥꯏꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯆꯠꯇꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯂꯩꯔꯛ ꯑꯃꯠꯇꯗꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯦ ꯆꯠꯄꯤꯔꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯆꯠꯂꯝꯃꯒ ꯌꯨꯝꯗ ꯉꯟꯇꯥꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒ ꯇꯣꯏꯅ ꯄꯨꯟꯕ ꯏꯃꯥꯟꯅꯕ ꯈꯔ ꯑꯃꯨꯛ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯗꯧꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯑꯍꯤꯡ ꯂꯦꯛꯄ ꯆꯠꯄꯗꯨ ꯃꯈꯣꯏꯁꯨ ꯇꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤ ꯃꯤ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯌꯨꯁꯦ ꯇꯞꯇꯥꯅ ꯊꯛꯆꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄꯗꯨ ꯆꯪꯉꯝꯃꯤ꯫ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯝꯒꯗꯕ ꯃꯥꯜꯂꯒ ꯑꯩꯈꯣꯏ 6ꯇꯒꯤ ꯍꯦꯟꯅ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄꯤꯅꯕ ꯂꯥꯛꯄꯤꯔꯝꯗꯦ꯫ ꯔꯥꯖꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯑꯩꯅ ꯀꯥꯔꯥꯖꯦꯟ ꯃꯤ ꯀꯌꯥ ꯑꯍꯤꯡ ꯂꯦꯛꯇꯣꯏꯅꯣ ꯍꯪꯉꯝꯃꯤ꯫ ꯀꯥꯔꯥꯖꯦꯟ ꯑꯃꯨꯛ ꯋꯥꯔꯧ ꯅꯪꯁꯨ ꯂꯥꯛꯑꯕ ꯐꯔꯦ ꯅꯈꯣꯏꯅ ꯂꯥꯛꯄꯤꯕꯁꯤ꯫ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯃꯤ ꯀꯌꯥꯁꯤꯗ ꯑꯍꯤꯡ ꯂꯦꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯇꯨꯝꯃꯨ꯫ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯇꯨꯝꯐꯝꯒ ꯑꯗꯨ ꯑꯩꯅ ꯐꯖꯅ ꯁꯦꯝꯕꯤꯔꯕꯅꯤ꯫ ꯆꯥꯛꯇꯤ ꯅꯈꯣꯏꯕꯨ ꯆꯥꯅꯔꯛꯑꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯃꯗꯨꯗ ꯆꯥꯔꯦ ꯈꯨꯝꯖꯜꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯑꯃꯠꯇ ꯆꯥꯅꯔꯛꯄ ꯅꯠꯇ꯭ꯔꯤ꯫ ꯌꯨꯗꯤ ꯑꯍꯦꯟꯕ ꯈꯔꯁꯨ ꯑꯃꯨꯛ ꯄꯨꯅꯔꯛꯑꯝꯃꯤ꯫ ꯃꯗꯨ ꯊꯛꯇꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅꯗꯣꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯔꯨꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯨꯡ 9 ꯍꯦꯛ ꯇꯥꯕꯒ ꯃꯅꯨꯡꯗ ꯆꯪꯅꯈꯤꯕꯗꯒꯤ ꯃꯈꯣꯟ ꯃꯋꯥꯒ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯈꯣꯏꯁꯦ ꯀꯤꯗꯅ ꯇꯨꯝꯅꯈ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯔꯤꯅꯣꯁꯦ ꯈꯪꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯨ ꯌꯨꯗꯨ ꯄꯨꯊꯣꯛꯑꯒ ꯊꯛꯀꯠꯅꯕ ꯍꯧꯅꯔꯝꯃꯤ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔꯒ ꯊꯛꯂꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯈꯔꯒ ꯊꯛꯆꯟꯕꯒ ꯁꯨꯝ ꯉꯥꯎꯈꯠꯅꯔꯛꯇꯅ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯋꯥꯁꯦ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯕ ꯍꯧꯅꯔꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯅꯁꯨ ꯀꯩ ꯏꯃꯨꯡꯅꯣ ꯁꯤꯕꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯗꯁꯨ ꯌꯦꯡꯉꯝꯃꯒ ꯆꯪꯈꯤꯒꯦ ꯍꯥꯏꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯕꯨ ꯀꯅꯥꯃꯠꯇ ꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯂꯩꯕꯥꯛ ꯃꯁꯥ ꯇꯥꯕ ꯋꯥꯠꯂꯤꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦ ꯍꯦꯛ ꯉꯁꯥꯏꯅ ꯀꯥꯔꯥꯖꯦꯟ ꯊꯣꯔꯛꯑꯝꯃꯒ ꯍꯪꯉꯝꯃꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯁꯪꯕꯤꯕꯁꯤꯗ ꯅꯍꯥꯟꯈꯩ ꯀꯌꯥ ꯇꯨꯝꯃꯝꯃꯔꯣꯏ ꯑꯗꯨꯗ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯕ ꯑꯣꯏꯔꯤꯅꯤ꯫ ꯀꯥꯔꯥꯖꯦꯟꯁꯨ ꯑꯗꯨ ꯈꯪꯅ ꯋꯥ ꯈꯪꯗꯕ ꯃꯤꯗꯤ ꯑꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯏꯃꯥꯟꯅꯕ ꯀꯤꯁꯟꯅ ꯑꯃꯨꯛ ꯅꯈꯣꯏ ꯂꯩꯔꯛ ꯄꯨꯜꯂꯤ ꯀꯥꯏꯅ ꯊꯥꯒꯠꯅꯔꯤꯔꯣ? ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯀꯅꯥꯅꯣ ꯑꯃꯠꯇ ꯄꯨꯊꯣꯛꯄꯤꯔꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯄꯨꯊꯣꯛꯇꯣꯔꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯩ ꯑꯃꯨꯛꯇ ꯀꯧꯔꯒ ꯌꯦꯡꯈꯤꯒꯦ꯫ ꯅꯈꯣꯏꯗꯤ ꯂꯥꯛꯀꯅꯨ ꯑꯩ ꯆꯪꯉꯨꯒꯦ ꯍꯥꯏꯗꯅ ꯌꯨꯝ ꯑꯗꯨꯗ ꯑꯩꯁꯦ ꯏꯁꯤꯡ ꯂꯧꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯆꯦꯠ ꯂꯥꯎꯅ ꯂꯣꯟꯁꯜꯂꯤ꯫ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯀꯥꯔꯥꯖꯦꯟ ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯄꯤꯌꯨ ꯏꯁꯤꯡ ꯈꯤꯇ ꯂꯧꯖꯒꯦ ꯀꯧꯔꯝꯃꯤ꯫ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯧꯕꯗ ꯃꯈꯣꯏꯁꯦ ꯇꯥꯔꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯀꯥꯔꯥꯖꯦꯟꯗꯣ ꯊꯣꯡ ꯍꯥꯡꯇꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯔꯧ ꯏꯁꯤꯡ ꯂꯧꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯅꯌꯥꯝꯕ ꯄꯨꯊꯣꯛꯄꯤꯔꯛꯑꯒꯦ ꯍꯥꯏꯗꯅ ꯏꯁꯤꯡꯗꯣ ꯕꯣꯇꯜ ꯑꯆꯧꯕ ꯑꯃꯗ ꯍꯥꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯛꯅꯕ ꯄꯨꯊꯣꯛ ꯑꯩꯅꯁꯨ ꯀꯥꯔꯥꯖꯦꯟ ꯀꯩꯅꯣ ꯊꯣꯡꯒꯗꯣ ꯆꯦꯠ ꯂꯥꯎꯅ ꯂꯣꯟꯁꯜꯂꯒ ꯉꯇꯥꯅ ꯇꯨꯝꯃꯕꯣ? ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯃꯄꯥꯟꯗ ꯂꯩꯔꯤꯁꯤꯗꯤ ꯀꯩꯗꯧꯕꯒꯤ ꯀꯤꯔꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯗꯨꯅ ꯑꯃꯨꯛ ꯋꯥꯔꯧ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯑꯗꯨꯒꯤꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯩꯔꯤ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯇꯨꯝꯅꯗ꯭ꯔꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯥꯔꯥꯖꯦꯟ ꯃꯆꯥ ꯑꯃ ꯄꯥꯏꯒꯦꯔꯥ ꯑꯁꯤꯗ ꯄꯥꯏꯅꯍꯧꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯋꯥꯔꯧ ꯅꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯤꯔꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯏꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯀꯤꯁꯟꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯥꯏ ꯃꯅꯤꯡꯗ ꯃꯄꯥꯟ ꯊꯣꯛꯑꯅꯤ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨ ꯅꯪꯅ ꯍꯪꯉꯛꯑꯒ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯥꯗꯨ ꯀꯨꯏꯔꯦꯅ ꯍꯜꯂꯛꯇꯕ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯨꯛ ꯍꯧꯒꯠꯅꯔꯒ ꯏꯃꯥꯟꯅꯕꯗꯨ ꯊꯤꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯂꯩꯔꯛ ꯐꯥꯎ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯀꯣꯟꯅ ꯂꯩꯔꯛꯀꯤ ꯃꯁꯥꯡ ꯑꯗꯨ ꯁꯨꯝ ꯊꯤꯅꯔꯛꯄꯗ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯇꯣꯝꯗ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗꯤ ꯀꯣꯏꯊꯤ ꯊꯤꯔꯨꯔꯒ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯅ ꯃꯅꯥꯛꯇ ꯆꯪꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯂꯨꯕꯗ ꯁꯤꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯜꯂꯛꯑꯣ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯁꯦ ꯍꯥꯊꯨ ꯒꯣꯡ ꯆꯠꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯌꯨꯝꯂꯣꯝꯗ ꯆꯠꯂꯒ ꯏꯃꯥꯗ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯉꯨꯕꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯎꯔꯕꯣ? ꯑꯍꯤꯡ ꯂꯦꯛꯈꯤꯅꯤ ꯆꯠꯈꯤꯗ ꯑꯃꯨꯛ ꯍꯜꯂꯛꯏꯗꯤ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫
Maduna aina kaino ima nang natro Tamo Rajen hoida kauba lamaga gonggong satribado. Asumna hangubada ima na mati lakte. Asaydagi tumle pungso sugyam na tingakan. Kamaina ahingda maram laytana nang kauba laktoy no haire. Aiso kidana sida halaba ni haire. Hujiki imanaba adugi warido tabada koi mayamse khara thajaba walame. Maramde hujiki imanaba adu phagi jugai khara tawgalle. Akoi mayamna lao nisa khaire no haidana. Punna muk sanggoy aduda tumba sangame. Ngaki matungda muk ahing nungay pung baro tarakbagi duda. Tungalumdagi babana mo isi kauba laki. Dibo yumda mukta lao ipasalamagi haidana. Tungalumda gonggong sadki. Aiso maduda isada kariguma khara singnarame. Babana hujebu kauba laibasi. Masibu maram sari brane. Imanaba kisanju saluraga mamadi kauba lakte. Tumi haire haikibani. Masi mawang amani haidana idi singnadana. Tumina salami. Ngayaki matung imanaba ama muk tumambadagi puklaw na hawgalaga. Tungalumda ima haidana sentoki. Adumayna mari sanggoy aduda hingleba koisi. Matang manaw na tawrokpadagi ay na mayamda sumna hairami. Nakoy mapanda matatokino. Masi mawang amani. Yengo kisana ako'y da sarakiba warido. Adum ako'y nungan ba ngaybo na tumin na tasanada ba saraga. Ako'y si Layla si hairami. Panahadya sabagi wani tumningda na ako'y su. Adum nga hekti adum pungtum da tumnarami. Nung alam dayada da hugan narappada imana ba amati. Ako'y mayam maragta tumangkide. Haydi masilerong kide. Madudagi ako'y mayam sangda na mayum da hanas sangaga. Alabra hango bada imana bado halaktri. Nakoy gahing lekmina kraga hang balay si karigino haidana. Makoy mong manong gimina singnana ako'y daw hang pahang tawraki. Maduda ko so pagi tatuo maga. Pagat thong narakti nakoy titi narakpada. Pajaki imana ba dudi lekida ba himong. Kara zenuigi toilet mapada masado. Gyan mangdo na tar ka layrami. Maduda maiba tawraga yanghan bada. Maiba do na sumna hairei. Kuide hingdagi kautoki bani. Noy nagdukta tingnabagi wani. Kariso tawroy lai kuram tuksi haidana. Lai kuram toki badagi imana badu gyan taraki. Aduga karaji na swengwanda sumna hairei. Kwaraw hayang sorani yarani na kuya hing letragaso. Aigi sanubigi matuay mamisi. Karakan bagum tawi. Inaw na kuya mayam na hing lekbibasi. Ayam na nungayri hairei. Adumay na angang adugi sorat hayang ni haibagi. Ngasiguma hing nungyaya sida kuya lerak sidagi. Nupi masama na maroon mari subay sudaboy. Kay nung ngangaga pa makonsi. Babagay ka na hinga doon makonsi tarami. Maduday na babanda sumna hairami. Babatari ba makpoles po karino. Baba nagsotabre yung hairami. Baba na mo ibong ipasutay. Ayang surat taram gani maduda ngang nupi masahan dugi. Matuay mamido na hiyang salini haida na kapoy dinig. Tumatumi na doon ng gikada. Aliba mayado madumutat kanuko hairei. Ay na mahoy babado ay ditumubo, yaga na mamandre hairami. Matawasum na hingdo ay si Kina ay kikata sa ngami. Aduway si pamang dahil tumtabaga. Mapanda ay gari uktodo kika sum. Gari manong da nga manas hanaba makpola may natarami. Maduday sa pamang dagi mukpuklang na hugalaga. Babagi managta sa ngami. Aduga pabatumba mukta hugalo. Mapanda ay uktodo karino matawri hairami. Baba na mo ibong karino matawri hairino. Ay nga sila ipa na tumo haidro hairei. Ay na mo babae ukto si karino matawri haibani. Baba na mo ukto da kay dawragi haisi. Kuran masanga bazaro. Layta ay na laser ba da kuran ba na mukukita na. Lao mapanda tuwaga yung mo si hairei. Ay na mo baba mapanda di tuwagam si. Kuran masanga pamante masi. Ay nasing na pamalay. Adumay na tawri haida na sumisam-sam na. Baba da haibani hairami. Baba na mo ibong alakais da uri ba mo matawasida. Kuran ba na tanja lawrak kani? Lao kiro no ipaga mapanda tuwaga. Amukta di yengo si lao toro haidana. Babagay ga kina mapanda tuwarak na. Ay giokto adom na kana legi yangami. Matamado da ay giokto si masama tom da. Sumangga tam na ilagalay ba matawama. Babagay ga na urami. Baba na sukay no tawri ba mong matawasidi. Asibo manong dami yaw bazaro. Lao na nang giokto si sumsiyan kre haidana. Ukto manakado da babagay ka sang salaga yengo pa matamda. Ay gi ukto dugi manong da kanasu yawramdi. Maduda babagay ka supukang kangami. Ay nasu babay na haidra kuran ba sang panati. Lao baba manong da tuna sang haura si hairami. Baba na sukway lao ibungo si de mo nga mani haida na. Babagay ka yung manong da sen salakpaga.
ꯑꯩꯒꯤ ꯑꯣꯛꯇꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯗ ꯑꯃꯨꯛ ꯃꯅꯤꯡ ꯍꯜꯂꯒ ꯈꯥꯝꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯕꯕꯥꯒ ꯑꯩꯒꯁꯤ ꯌꯥꯝꯅ ꯀꯤꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ ꯅꯣꯡꯃꯩꯅ ꯑꯉꯥꯡꯁꯤ ꯑꯣꯛꯇꯣ ꯑꯁꯤꯗ ꯍꯥꯞꯄꯒ ꯄꯨꯈꯠꯄꯤꯔꯨꯕꯗꯨꯗ ꯍꯌꯦꯡ ꯁꯣꯔꯥꯠꯀ ꯑꯣꯏꯔꯦ, ꯑꯗꯨꯗ ꯇꯧꯔꯤ ꯆꯥꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗ ꯃꯉꯥꯏꯔꯦ, ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯣꯔꯥꯠꯇꯣ ꯍꯌꯦꯡ ꯐꯥꯎꯗꯗꯤ ꯈꯥꯡꯉꯁꯤ, ꯀꯤꯔꯁꯨ ꯀꯤꯅ ꯏꯄꯥ ꯏꯆꯥ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯕꯕꯥꯒ ꯑꯩꯒ ꯌꯥꯝꯅ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯛ ꯑꯁꯤꯗ ꯀꯞꯄꯛꯄ ꯃꯈꯣꯟꯁꯦ ꯂꯩꯔꯛꯀꯤ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯂꯣꯏꯅ ꯇꯥꯅꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯊꯣꯡꯒꯥꯟꯗ ꯊꯣꯡꯅꯔꯛꯇꯨꯅ ꯀꯔꯤꯅꯣ ꯉꯔꯥꯡꯒꯤꯗꯨꯗꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯅꯨꯃꯤꯗꯥꯡꯗ ꯑꯩꯒꯤ ꯑꯣꯛꯇꯣꯗ ꯇꯧꯔꯛꯈꯤꯕꯗꯨ ꯃꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯀꯤꯕ ꯑꯃ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯣꯔꯥꯠꯇꯨ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯍꯥꯟꯅ ꯇꯝꯅꯔꯝꯕ ꯀꯌꯥꯗꯨ ꯂꯣꯏꯅ ꯐꯈꯤ꯫ ꯇꯧꯕꯇꯕꯨ ꯀꯥꯔꯥꯖꯤꯡꯒꯤ ꯌꯨꯝ ꯑꯗꯨꯗꯗꯤ ꯏꯔꯣꯏ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯣꯔꯛꯏ ꯍꯥꯏ꯫ ꯑꯩꯁꯨ ꯑꯃ ꯃꯊꯦꯡ ꯌꯨꯝꯗ ꯍꯟꯖꯜꯂꯛꯄꯗ ꯁꯣꯔꯥꯠ ꯁꯣꯟꯈ꯭ꯔꯕꯅꯤꯅ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯀꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫